ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯤꯌꯥ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯅꯤ꯫ ꯇꯣꯝꯕꯤꯗꯨ ꯏꯁꯧ ꯂꯥꯡꯗꯅ ꯃꯪꯒꯣꯜꯂꯝ ꯇꯩꯔꯤ꯫ ꯃꯥꯅ ꯑꯗꯨꯛ ꯋꯥꯅ ꯇꯩꯔꯤꯕꯗꯨ ꯀꯩꯁꯨ ꯊꯧꯁꯥꯗꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯈꯔ ꯃꯉꯥꯎ ꯊꯤꯕ ꯕꯣꯌꯥꯏꯅ ꯀꯪꯗ꯭ꯔꯤꯕ ꯂꯝꯗꯨꯗ ꯅꯦꯠꯁꯤꯜꯂꯒ ꯊꯣꯛꯂꯛꯄꯗꯨꯗ ꯃꯥꯒꯤ ꯃꯤꯍꯨꯜ ꯑꯔꯥꯡꯕꯤꯗꯨ ꯂꯥꯛꯇꯅ ꯍꯦꯛꯇ ꯆꯩꯊꯔꯛꯂꯦ꯫ "ꯃꯍꯥꯄꯥꯄꯤꯒꯤ ꯃꯆꯥ, ꯅꯪꯗ ꯁꯤꯔꯣꯍꯦ!" ꯍꯥꯏꯔꯒ ꯂꯝ ꯇꯩꯔꯝꯕꯒꯤ ꯅꯨꯔꯥꯗꯨꯅ ꯍꯦꯛꯇ ꯃꯆꯥꯅꯨꯄꯥꯗ ꯂꯥꯡꯁꯤꯜꯂꯛꯏ꯫ ꯕꯣꯌꯥꯏꯁꯨ ꯄꯥꯟꯗꯅꯕ ꯂꯩꯊꯣꯛꯄꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯗꯒꯤ ꯂꯩꯃꯥꯏꯗ ꯎꯞꯁꯤꯟꯗꯨꯅ ꯇꯨꯔꯝꯃꯤ꯫ ꯇꯣꯝꯕꯤꯗꯤ ꯃꯗꯨ ꯎꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯅ ꯆꯩꯁꯤꯜꯂꯤ꯫ "ꯅꯣꯏ ꯃꯉꯥꯏꯔꯦꯅꯦ ꯍꯥ, ꯀꯨꯁꯤꯔꯥꯁꯤ ꯇꯧꯗꯅ ꯂꯩꯔꯤꯕꯁꯦ! ꯑꯩꯅ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯃꯪꯒꯣꯜꯁꯤ ꯇꯩꯅꯕ ꯍꯣꯠꯅꯕꯗ ꯋꯥꯔꯤꯕ ꯃꯌꯥꯝꯁꯤ ꯅꯪ ꯈꯪꯕ꯭ꯔꯣ? ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤ ꯂꯩꯕꯕꯨ ꯅꯣꯡꯃꯇꯁꯨ ꯏꯃꯥꯁꯤ ꯋꯥꯔꯝꯂꯅꯤ, ꯉꯁꯤꯗꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯒꯦ ꯈꯟꯕ ꯏꯆꯥꯇ ꯍꯦꯛ ꯌꯥꯎꯗꯦ꯫ ꯅꯣꯏꯁꯤꯕꯨ ꯊꯃꯣꯏ ꯄꯥꯟꯗꯕ꯭ꯔꯣ ꯍꯥ? ꯑꯩꯅ ꯃꯧ ꯑꯅꯧꯕꯤ ꯁꯥꯗꯅ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯎꯕꯗ ꯅꯣꯏ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ? ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯑꯩꯅ ꯏꯃꯧ ꯑꯃꯠꯇ ꯄꯨꯁꯤꯜꯂꯛꯑꯣꯏꯗꯅ ꯍꯥꯏꯔꯤꯁꯦ? ꯅꯣꯏ ꯑꯅꯤ ꯂꯩꯕꯕꯨ ꯑꯃꯠꯇꯁꯨ ꯇꯥꯁꯤꯟꯅꯗ ꯍꯦꯛ ꯂꯩꯊꯣꯛꯄ ꯉꯝꯃꯤꯗ꯫ ꯅꯣꯏꯅꯦ ꯐꯔꯣꯏꯗꯧ ꯃꯆꯥꯁꯤ, ꯅꯣꯏ ꯐꯔꯣꯏꯌꯦ! ꯅꯃꯥ ꯑꯩꯕꯨ ꯑꯣꯠꯂꯒ ꯅꯣꯏ ꯅꯨꯡꯉꯥꯏꯌꯨꯀꯣ, ꯅꯣꯏ ꯅꯨꯡꯉꯥꯏꯌꯨ!" "ꯍꯣꯏ ꯏꯃꯥ ꯅꯨꯡꯁꯤꯕꯤ, ꯅꯪꯒꯤ ꯍꯧꯅꯕꯤ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯄ ꯌꯥꯅꯕ ꯅꯥꯀꯣꯜ ꯑꯣꯜꯂꯒ ꯈꯔ ꯀꯞꯁꯤꯟꯅ ꯇꯧꯕꯗꯣ ꯑꯩꯉꯣꯟꯗꯗꯤ ꯑꯣꯏꯔꯔꯣꯏꯀꯣ꯫ ꯇꯥꯆꯧꯗ ꯍꯥꯏꯒꯦꯁꯨ ꯍꯥꯏꯌꯨ, ꯍꯧꯖꯤꯛ ꯅꯨꯄꯤ ꯊꯤꯔꯒ ꯀꯩꯅꯣ ꯑꯩꯅ ꯁꯨꯔꯒ ꯊꯥꯛꯇꯣꯏꯁꯤꯕꯣ? ꯅꯨꯄꯤ ꯊꯤꯔꯗꯤ ꯈꯔ ꯂꯩꯔꯒ ꯏꯆꯥꯁꯨ ꯌꯥꯎꯔꯛꯂꯅꯤ, ꯑꯗꯒꯤꯗꯤ ꯅꯨꯄꯤꯒꯤ ꯏꯁꯧꯕꯨ ꯇꯥꯒꯗ꯭ꯔꯥ, ꯑꯉꯥꯡ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯕꯨ ꯇꯥꯒꯗ꯭ꯔꯥ ꯑꯩ ꯄꯨꯕ ꯊꯥꯡꯕ ꯉꯝꯃꯣꯏ꯫ ꯄꯥꯈꯪ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯄꯥꯝꯃꯨꯏ꯫ ꯄꯥꯈꯪ ꯑꯣꯏꯕ ꯌꯥꯔꯤꯈꯩ ꯑꯣꯏꯈꯤꯅꯤ, ꯃꯇꯥꯡ ꯃꯇꯝ ꯆꯥꯔꯒ ꯄꯨꯁꯤꯜꯂꯛꯀꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯅ ꯄꯥꯝꯃꯤꯅ ꯑꯉꯥꯡ ꯑꯃ ꯄꯨꯁꯤꯜꯂꯛꯀꯅꯤ, ꯏꯃꯥꯅ ꯄꯥꯝꯗꯧꯁꯨ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯐꯥꯎ ꯏꯃꯥꯒꯤ ꯏꯁꯧ ꯇꯥꯕ ꯉꯝꯗ꯭ꯔꯀꯥꯟꯁꯤꯗ ꯃꯧ ꯂꯥꯛꯂꯕꯗꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯤꯕ ꯏꯃꯨꯡꯁꯦ ꯅꯨꯡꯇꯤꯒꯤ ꯈꯠꯅꯕꯗ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯅꯤ꯫ ꯃꯤꯅ ꯇꯣꯝꯕꯤꯒꯤ ꯏꯃꯨꯡꯁꯦ ꯍꯥꯟꯅꯗꯒꯤꯁꯨ ꯏꯁꯧ ꯑꯗꯨꯝ ꯂꯥꯡꯏ, ꯃꯃꯧ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯁꯧ ꯂꯥꯡꯕ ꯍꯦꯟꯈ꯭ꯔꯦꯅ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯃꯌꯥꯝꯗ ꯉꯥꯡꯅꯕꯗꯣ ꯑꯩ ꯇꯥꯕꯒ ꯉꯝꯃꯣꯏꯀꯣ." "ꯍꯣ, ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯇꯥꯅꯤꯡꯗ꯭ꯔꯕꯗꯤ ꯑꯩꯅ ꯌꯥꯗꯧꯕ ꯋꯥꯈꯜ ꯐꯖꯅ ꯈꯟꯕ ꯍꯩꯕ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯇꯧꯕ꯫ ꯏꯃꯨꯡ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯤꯕꯁꯦ ꯃꯧ ꯋꯥꯈꯜ ꯇꯥꯗꯕꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯗꯒꯤꯅꯤ꯫ ꯃꯧꯕꯨ ꯍꯦꯛ ꯂꯥꯛꯂꯕ ꯐꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯝꯕ ꯏꯃꯨꯡꯗꯣ ꯇꯣꯈꯥꯏ ꯍꯦꯛꯇ ꯇꯥꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯊꯣꯛꯂꯛꯄꯗꯒꯤꯅꯤ ꯉꯁꯤ ꯅꯣꯡꯃꯒꯤ ꯃꯅꯦꯝ ꯃꯃꯧ ꯅꯨꯡꯁꯤꯅꯗ꯭ꯔꯤꯕꯁꯤ꯫ ꯑꯩꯒꯤꯗ ꯊꯣꯛꯄ ꯑꯣꯏꯌꯨ, ꯃꯧꯒ ꯑꯩꯒꯤ ꯏꯒꯨꯟ ꯈꯪꯍꯟꯗꯧꯅꯤ꯫ ꯂꯝ ꯍꯦꯜꯂꯕꯗꯤ ꯋꯥꯔꯛꯄ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯃꯁꯤꯗꯩꯁꯤꯗ ꯃꯇꯨꯗ ꯐꯨꯔꯦ ꯆꯩꯔꯦꯗꯅ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯃꯃꯥꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯅꯨꯄꯤꯅ ꯍꯥꯏꯔꯕꯗꯤ ꯆꯨꯝꯒꯦꯔꯥ ꯂꯥꯟꯒꯦꯔꯥ ꯃꯃꯥꯒꯤ ꯃꯥꯌꯣꯛꯇ ꯋꯥꯒꯁꯨ ꯌꯥꯝ ꯉꯥꯡꯕ ꯃꯆꯥꯅꯨꯄꯥ ꯂꯩ꯫ ꯅꯣꯏ ꯑꯅꯤꯁꯨ ꯍꯦꯛ ꯇꯧꯔꯛꯄ ꯅꯨꯃꯤꯠꯇ ꯅꯁꯥꯒ ꯅꯉꯛꯀꯗꯣ ꯇꯣꯉꯥꯟ ꯇꯥꯗꯧꯅꯤ ꯈꯪ꯫ ꯅꯣꯏ ꯑꯃ ꯆꯥꯎꯅꯕ ꯑꯁꯤ ꯌꯧꯅꯕ ꯍꯣꯠꯅꯔꯛꯄꯁꯤꯗ ꯌꯦꯡꯉꯣ, ꯅꯣꯏ ꯌꯦꯡꯉꯣ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯣꯏ꯫ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯅꯣꯏ." ꯏꯃꯥꯒꯤ ꯋꯥꯇꯥꯁꯤꯗꯤ ꯀꯩꯅꯣꯝ ꯁꯨꯝ ꯇꯧꯁꯤꯜꯂꯛꯂꯦꯗ꯫ ꯈꯔ ꯂꯩꯔꯕꯗꯤ ꯆꯥꯛ ꯐꯥꯎꯕ ꯑꯣꯜꯂꯒ ꯆꯥꯗ꯭ꯔꯕꯗꯤ ꯍꯥꯠꯀꯅꯤ ꯀꯥꯏꯅ ꯍꯥꯏꯔꯛꯇꯧ ꯃꯥꯟꯁꯤꯜꯂꯤ꯫ ꯅꯨꯄꯤꯒ ꯊꯤꯗꯧꯕ ꯇꯟꯁꯤꯜꯂꯛꯇꯣꯔꯤ ꯏꯃꯥꯒꯤ ꯋꯥꯇꯥꯗꯣ꯫ ꯅꯣꯏ ꯅꯨꯄꯤꯁꯦ ꯑꯃꯒ ꯑꯁꯨꯛ ꯌꯥꯝ ꯌꯦꯡꯊꯤꯅꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯏꯃꯨꯡꯒꯤ ꯊꯕꯛꯈꯔ ꯈꯛ ꯇꯧꯕꯗ ꯑꯗꯨꯛ ꯌꯥꯝꯅ ꯂꯧꯇꯥꯅꯔꯤꯗꯨꯕꯨ ꯀꯔꯤ ꯈꯜꯂꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯉꯝ ꯇꯧꯔꯒ ꯂꯣꯏꯔꯦ꯫ ꯅꯪꯅ ꯁꯤ ꯇꯧꯗ꯭ꯔꯗꯤ ꯑꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕꯒꯤ ꯀꯣꯛꯇ ꯑꯗꯨꯒꯤ ꯀꯣꯛꯇ ꯆꯨꯁꯤꯜꯂꯒ ꯂꯩꯔꯕꯗꯤ ꯀꯃꯥꯏꯅ ꯂꯩꯃꯤꯟꯅꯗꯣꯏꯅꯣ? ꯃꯤꯅ ꯃꯅꯦꯝꯒ ꯃꯧꯒ ꯅꯨꯡꯁꯤꯅꯗꯦ ꯍꯥꯏꯔꯤꯕꯁꯦ ꯑꯌꯥꯝꯕꯅ ꯊꯕꯛ ꯇꯧꯕꯗ ꯂꯧꯇꯥꯅꯔꯛꯄꯗꯒꯤ꯫ ꯃꯧ ꯃꯅꯦꯝꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯏꯃꯨꯡꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯝꯕ ꯏꯃꯨꯡꯗ ꯂꯩꯕ ꯃꯧ ꯃꯅꯦꯝꯗꯨꯗꯤ ꯊꯕꯛ ꯇꯧꯕꯗ ꯁꯤꯟꯇꯣꯛꯅꯔꯒ ꯌꯥꯅꯕ ꯂꯣꯏꯅ ꯁꯤꯜꯂꯒ ꯇꯧꯅꯔꯝꯗꯣꯏꯅꯤ꯫ ꯃꯤꯅ ꯎꯅꯔꯤꯕꯁꯦ ꯃꯄꯥꯟ ꯊꯣꯡꯗ ꯅꯨꯡꯁꯤꯅꯕ ꯑꯗꯨ ꯈꯛꯇ ꯅꯠꯇꯦ, ꯅꯨꯡ ꯐꯥꯎꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯉꯝꯕꯗꯨꯕꯨꯅꯤ ꯅꯨꯡꯁꯤꯕ ꯍꯥꯏꯔꯤꯁꯦ꯫ "ꯌꯥꯝ ꯍꯩꯔꯦꯗ ꯏꯆꯥꯗꯤ, ꯀꯅꯥꯅꯕꯨ ꯇꯝꯕꯤꯔꯛꯏꯅꯣ? ꯅꯪ ꯑꯩ ꯑꯣꯏꯔꯝꯂꯕꯗꯤ ꯈꯪꯗꯧꯅꯤ ꯑꯩꯒꯤ ꯑꯋꯥꯕꯁꯦ꯫ ꯅꯨꯄꯥ ꯅꯣꯏꯅ ꯅꯨꯄꯤꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯀꯔꯤꯁꯨ ꯈꯪꯗꯅ ꯋꯥ ꯍꯦꯛ ꯉꯥꯡꯕꯁꯤ ꯑꯣꯏꯔꯦ ꯑꯩꯅ ꯄ꯭ꯔꯥꯟꯁꯤ ꯆꯥꯛꯂꯤꯕꯁꯦ꯫ ꯅꯣꯡꯃꯈꯛ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕꯗ ꯑꯗꯨꯝ ꯈꯪꯒꯅꯤ ꯑꯩꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ." "ꯌꯥꯔꯦ, ꯑꯩꯅ ꯆꯠꯆꯧꯔꯒꯦ꯫ ꯏꯃꯥꯒꯤ ꯉꯥꯡꯈ꯭ꯔꯗꯤ ꯂꯦꯞꯀꯅꯤ ꯈꯪꯗꯕꯗꯣ ꯇꯥꯕꯗ ꯋꯥꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯍꯣꯔꯦꯟ ꯇꯥꯆꯧꯗ ꯈꯔ ꯉꯥꯡꯅꯅꯕ ꯑꯃꯨꯛ ꯈꯥꯛꯎ, ꯑꯩ ꯆꯠꯂꯦꯀꯣ." ꯕꯣꯌꯥꯏꯁꯨ ꯄꯟꯊꯔꯝꯗ ꯃꯃꯥꯒꯤ ꯈꯗꯥꯡꯗꯨ ꯇꯥꯕ ꯇꯟꯕꯒꯤ ꯑꯗꯨꯃꯛ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫
ꯃꯁꯥꯅ ꯍꯥꯏꯔꯝ ꯉꯥꯡꯂꯝꯂꯤꯕ ꯃꯌꯥꯝꯗꯨ ꯈꯜꯂꯨꯔꯒ ꯇꯣꯝꯕꯤꯗꯤ ꯁꯥꯎꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ ꯃꯆꯤꯟꯗꯁꯨ ꯄꯣꯔꯣꯛ ꯁꯣꯜꯂꯤ ꯃꯍꯥꯛꯀꯤ ꯑꯉꯥꯡ ꯃꯁꯦ ꯌꯥꯝ ꯐꯔꯣꯏꯗꯧꯔꯤ ꯃꯥꯅ ꯁꯨꯝ ꯁꯥꯔꯒ ꯆꯠꯈ꯭ꯔꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯄꯦꯟꯈꯤꯗ꯭ꯔꯦꯗ ꯐꯩꯌꯦ ꯅꯣꯏꯅ ꯍꯧꯖꯤꯛ ꯋꯥ ꯆꯥꯎꯅ ꯉꯥꯡꯂꯤꯕꯗꯣ ꯍꯌꯦꯡꯋꯥꯏ ꯅꯣꯏꯒꯤ ꯅꯨꯄꯤꯗꯨ ꯂꯥꯛꯂꯒ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯌꯦꯡꯕ ꯇꯥꯔꯦꯕ ꯑꯗꯨꯀꯥꯟꯗ ꯑꯩꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯒꯦꯗꯣ ꯌꯦꯡꯉꯣꯕ ꯅꯣꯏ 이몽기 타박시부 그이수 와담기 모홍다 하이자부수 사이 농게 간바다기 아이나 떠리바 마얌시야 그이수 마싱 타담이 강자부수 사이 너희 두비 너 타박 떠보다 와해 할 미급도 아두 nga이게 고 에이 nga이게 그야기 마통니 톰비수 타박 떠보 루실리 이루 마이 타자라가 자쿰 땀나 묵상락리 짝마이 타갓바가 마포레바 마니도 몰리 상레이 마마 낭부 싹 동바홍다 nga이리로 ꯀꯔꯤ ꯏꯟꯁꯥꯡꯕꯨ ꯊꯣꯡꯗꯣꯏꯅꯣꯅꯦ ꯅꯪꯕꯣ ꯍꯋꯥꯏ ꯈꯔ ꯂꯩꯌꯦ ꯌꯦꯟꯗꯦꯝ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯏꯔꯣꯜꯂꯅꯤ ꯑꯗꯨ ꯈꯛꯇ ꯇꯧꯗꯣꯏꯔꯣ ꯅꯠꯇꯦ ꯀꯔꯤꯝꯇ ꯌꯥꯎꯔꯣꯏꯗ꯭ꯔꯥ ꯍꯥꯏꯔꯤꯁꯤꯕꯣ ꯍꯣ ꯉꯝꯖꯗ꯭ꯔꯦ ꯑꯩꯁꯨ ꯊꯕꯛ ꯃꯌꯥꯝꯁꯦ ꯂꯣꯏꯔꯛꯄꯗ ꯏꯁꯥꯁꯦ ꯂꯦꯞꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯑꯃ ꯇꯧꯔꯕꯗꯤ ꯅꯣꯏ ꯅꯄꯥꯅꯆꯥ ꯑꯍꯨꯝꯁꯨ ꯀꯩꯅꯣꯝꯃꯗꯤ ꯇꯧꯕꯤꯔꯛꯄ ꯌꯥꯏ ꯑꯩꯈꯣꯏꯗꯤ ꯅꯨꯄꯥꯅꯤ ꯍꯥꯏꯗꯅ ꯃꯨꯛꯂꯒ ꯂꯩꯔꯦ ꯑꯗꯨꯅꯗꯤ ꯀꯔꯝ ꯀꯥꯟꯗ ꯆꯥꯛꯁꯤ ꯉꯟꯅ ꯆꯥꯕ ꯉꯝꯗꯣꯏꯅꯣ ꯍꯩꯃ ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯇꯧꯔꯛꯂꯕ꯭ꯔꯣ ꯑꯩꯗ ꯊꯣꯛꯆꯈ꯭ꯔꯒꯦ ꯃꯇꯥꯡ ꯆꯥꯗ ꯆꯪꯂꯨꯕꯩꯅ ꯂꯥꯟꯕꯅꯤ ꯊꯣꯛꯄꯤꯈ꯭ꯔꯣ ꯅꯣꯏ ꯀꯅꯥꯝꯇ ꯍꯦꯛ ꯏꯅꯥꯛꯇ ꯂꯩꯕꯤꯅꯨ ꯅꯣꯏꯅ ꯏꯅꯥꯛꯇ ꯂꯩꯕꯁꯦ ꯃꯤꯍꯨꯟ ꯌꯥꯝꯅ ꯀꯥꯏ ꯆꯥꯛꯁꯦ ꯉꯥꯛꯇ ꯏꯪꯅ ꯊꯣꯡꯍꯧꯒꯦ ꯍꯣꯔꯦꯟ ꯂꯣꯏꯔꯒ ꯆꯥꯔꯝꯗꯥꯏꯗ ꯑꯩꯅ ꯈꯪꯅ ꯀꯧꯔꯛꯀꯅꯤ ꯊꯣꯛꯄꯤꯈ꯭ꯔꯣ ꯊꯣꯛꯆꯔꯤ ꯍꯤꯡꯆꯥꯕꯤ ꯅꯪ ꯂꯧꯔꯨꯗꯅ ꯑꯩꯁꯦ ꯉꯥꯛꯇ ꯐꯥꯎꯕ ꯏꯪꯅ ꯂꯩꯒꯦ ꯐꯪꯗ꯭ꯔꯦ ꯅꯆꯥ ꯑꯅꯤꯗꯨꯁꯨ ꯅꯪ ꯂꯧꯗꯅ ꯋꯥ ꯉꯥꯡꯅꯕꯒ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ ꯅꯪ ꯂꯧꯔꯒ ꯁꯨꯃꯥꯏ ꯂꯩꯅꯤ ꯈꯪꯉꯝꯃꯗꯤ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯊꯕꯥꯗꯨ ꯂꯧꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯅꯤ ꯃꯊꯟꯇꯁꯨ ꯄꯣꯛꯄ ꯂꯟ ꯊꯨꯝꯅ ꯁꯤꯡꯃꯨꯛ ꯋꯥꯡꯅ ꯄꯩꯔꯒꯁꯨ ꯂꯩꯕ ꯃꯥꯒꯤ ꯂꯨꯍꯣꯡꯕꯗ ꯅꯠꯇ꯭ꯔꯣ ꯑꯋꯨꯟꯄꯣꯠ ꯃꯌꯥꯝꯗꯨ ꯄꯨꯕ ꯉꯝꯗꯈꯩ ꯃꯤ ꯅꯦꯛꯂꯒ ꯄꯨꯍꯟꯈꯤꯕ ꯃꯌꯥꯝꯗꯣ ꯃꯤꯅ ꯋꯥꯔꯤꯅꯈꯤꯕꯗꯣ ꯅꯪꯕꯨ ꯀꯩꯁꯨ ꯈꯪꯍꯧꯗ꯭ꯔꯕꯣ ꯃꯅꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯍꯥꯟꯅꯗꯒꯤ ꯈꯔ ꯁꯥꯎꯔꯒ ꯂꯩꯔꯝꯕ ꯇꯣꯝꯕꯤꯒꯤ ꯃꯐꯝꯗꯗꯤ ꯑꯆꯥꯛꯄ ꯃꯩꯗ ꯘꯤ ꯍꯩꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯍꯥꯏꯔꯣꯏ ꯈꯪꯗꯈꯩ ꯁꯥꯎꯅ ꯃꯆꯤꯟꯗ ꯊꯣꯛꯂꯛꯄ ꯈꯔ ꯍꯥꯏꯔꯛꯂꯦ ꯅꯇꯨ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯍꯦꯛ ꯄꯨꯁꯤꯜꯂꯛꯑꯣ ꯌꯥꯝ ꯄꯥꯝꯂꯒꯅ ꯑꯩ ꯂꯧꯕꯗꯒꯤ ꯅꯪꯁꯦ ꯅꯨꯡꯉꯥꯏꯔꯤꯕꯅꯤ ꯅꯈꯨꯠ ꯇꯥꯝꯂꯒ ꯆꯥꯔꯤꯕꯗꯣ ꯑꯩ ꯂꯧꯕꯤꯒꯅꯤ ꯑꯩꯁꯦ ꯅꯪ ꯈꯪꯖꯗ꯭ꯔ ꯃꯥꯜꯂꯦ ꯅꯪꯕꯨ ꯍꯥꯟꯅ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯤ ꯂꯩꯔꯝꯕ꯭ꯔꯣ ꯅꯌꯨꯝ ꯐꯥꯎꯕ ꯏꯍꯣ ꯍꯣꯔꯒ ꯂꯩꯔꯝꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯂꯥꯛꯄꯗꯒꯤ ꯅꯌꯨꯝ ꯍꯣꯔꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯃꯦꯟꯁꯤꯟꯕꯤꯔꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯆꯨꯔꯁꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯐꯪꯂꯤꯕꯗꯣ ꯀꯅꯥꯒꯤ ꯃꯄꯥꯡꯅꯣꯏꯗꯣ ꯀꯥꯎꯗꯕ ꯐꯩ ꯈꯔꯁꯨ ꯅꯤꯡꯁꯤꯡꯕ ꯇꯥꯃꯣ ꯑꯩꯅ ꯇꯧꯕꯤꯈꯤꯕ ꯃꯌꯥꯝꯗꯣ ꯃꯄꯨ ꯃꯁꯛ ꯈꯪꯗꯕꯒꯤ ꯃꯑꯣꯡ ꯇꯧꯔꯛꯂꯕꯗꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯔꯕꯁꯨ ꯕꯦꯕꯥꯔ ꯀꯥꯏꯅꯔꯛꯀꯅꯤ ꯅꯨꯄꯤꯅ ꯅꯨꯄꯥ ꯐꯨꯏꯗꯦ ꯍꯥꯏꯕ ꯂꯩꯇꯕꯅꯤꯀꯣ ꯅꯨꯄꯤ ꯅꯪ ꯉꯁꯤ ꯁꯣꯏꯔꯣꯏꯀꯣ ꯑꯩꯅ ꯁꯨꯝ ꯊꯥꯕꯤꯕꯁꯤꯗ ꯅꯪ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯦ ꯑꯩꯒꯤ ꯃꯁꯤꯡꯗꯣ ꯈꯔ ꯅꯤꯡꯁꯤꯡꯉꯨꯀꯣ ꯑꯩꯅ ꯁꯥꯎꯔꯛꯄ ꯅꯨꯃꯤꯠꯇ ꯅꯪ ꯑꯄꯥꯏ ꯄꯣꯠꯅ ꯊꯣꯡꯕꯗ ꯄꯥꯟꯐꯝ ꯆꯥꯗꯅ ꯄꯥꯜꯂꯒ ꯁꯤꯗꯧꯔꯤꯕꯅꯤ ꯀꯔꯤ ꯍꯥꯏꯕ ꯑꯩꯕꯨ ꯍꯥꯠꯀꯤ ꯀꯥꯏꯅꯁꯨ ꯍꯥꯏꯖꯕ ꯁꯥꯏꯅꯦ ꯍꯥꯠꯂꯣ ꯅꯪꯅ ꯉꯝꯅꯤ ꯍꯥꯏꯔꯕꯗꯤ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯍꯥꯠꯂꯣ ꯅꯪꯅ ꯑꯩ ꯍꯥꯠꯅꯤ ꯀꯥꯏꯅ ꯍꯥꯏꯔꯒ ꯑꯩꯅ ꯀꯤꯕꯤꯗꯧ ꯄꯥꯟꯕ꯭ꯔꯣ ꯅꯋꯥꯁꯨ ꯂꯧꯕꯤꯗꯦ ꯑꯩꯅ ꯅꯨꯄꯥꯅꯤ ꯉꯝꯃꯅꯤ ꯃꯇꯥꯒꯨꯝ ꯇꯧꯕꯗꯣ ꯇꯣꯝꯕꯤ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏ ꯅꯄꯨꯟꯁꯤꯗꯣ ꯃꯔꯤꯛ ꯃꯍꯥꯛ ꯊꯣꯛꯅ ꯃꯤꯅ ꯏꯀꯥꯏ ꯈꯨꯝꯅꯕꯤꯔꯤꯕꯗꯣ ꯀꯅꯥꯒꯤ ꯃꯄꯥꯡꯅꯅꯣ ꯅꯥꯄꯤ ꯑꯃ ꯂꯩꯔꯝꯕꯒꯤ ꯑꯗꯨ ꯌꯧꯅ ꯂꯩꯕ ꯉꯝꯖꯕꯅꯤ ꯑꯩꯕꯨ ꯌꯥꯝꯅ ꯐꯠꯇꯕꯤ ꯏꯁꯧ ꯌꯥꯝꯅ ꯂꯥꯡꯕꯤ ꯅꯨꯄꯤ ꯇꯥꯍꯜꯂꯛꯀꯅꯨ ꯃꯅꯤꯁꯨ ꯁꯨꯝ ꯇꯥꯔꯝꯕꯅꯤ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯕ ꯃꯥꯜꯂꯤ ꯇꯣꯝꯕꯤꯕꯨ ꯃꯥꯒꯤ ꯈꯨꯕꯥꯛꯇꯨꯅ ꯁꯦꯠ ꯍꯦꯛꯇ ꯃꯃꯥꯏꯗꯨꯗ ꯊꯥꯖꯤꯜꯂꯤ ꯃꯄꯨꯔꯣꯏꯕꯒꯤ ꯈꯪꯍꯧꯗꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯗꯨꯗ ꯇꯣꯝꯕꯤꯁꯨ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯏ ꯃꯆꯤꯟꯗ ꯄꯪꯀꯟ ꯀꯟꯖꯕꯒꯤ ꯋꯥꯅꯤ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯈꯔꯁꯨ ꯀꯤꯕ ꯐꯥꯎꯔꯝꯃꯤ ꯃꯅꯤꯁꯨ ꯁꯥꯎꯅ ꯋꯥ ꯈꯔ ꯍꯥꯏꯔꯛꯏ ꯅꯪ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯂꯦꯞꯄꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯐꯔꯤꯅꯤꯅꯦ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯑꯩꯕꯨ ꯌꯥꯝꯅ ꯁꯥꯎꯍꯟꯈꯣꯕ ꯉꯁꯥꯏꯅ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯀꯥꯟꯗ ꯂꯦꯞꯄꯝꯃꯗꯤ ꯁꯤꯊꯣꯛꯈꯤꯗ꯭ꯔꯣ ꯃꯄꯨꯔꯣꯏꯕꯅ ꯁꯥꯎꯒꯠꯂꯛꯄꯗꯨꯗ ꯇꯣꯝꯕꯤꯁꯨ ꯋꯥ ꯈꯨꯝꯕ ꯉꯝꯗ ꯃꯔꯨ ꯂꯨꯛꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯃꯅꯤꯁꯨ ꯃꯈꯥ ꯇꯥꯔꯝꯗ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛꯇꯗ ꯇꯣꯝꯕꯤꯗꯨ ꯃꯄꯤ ꯆꯗꯨꯝ ꯇꯥꯈꯩ ꯀꯞꯂꯛꯂꯦ ꯀꯞꯅ ꯌꯥꯝ ꯄꯦꯟꯗꯅꯁꯨ ꯃꯆꯤꯟꯗ ꯀꯔꯤꯅꯣ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯐꯨꯔꯕꯅꯦꯕ ꯐꯩ ꯅꯣꯏꯒꯤꯁꯨ ꯃꯇꯝ ꯍꯥꯏꯕ ꯑꯃ ꯂꯥꯛꯈꯤꯅꯤꯗꯅ ꯑꯗꯨꯀꯥꯟꯗ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣꯕ ꯃꯄꯥꯁꯨ ꯃꯆꯥꯁꯨ ꯑꯐꯕ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦꯕ ꯃꯣꯏꯅ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯈꯪꯕꯤꯔꯛꯄ ꯅꯨꯃꯤꯠꯇ ꯑꯩ ꯁꯤꯕꯅ ꯍꯥꯟꯈꯤꯗꯧꯔꯤꯕꯅꯦ ꯑꯩ ꯅꯨꯄꯤꯅꯤ ꯍꯥꯏꯗꯅꯕꯨ ꯏꯊꯟꯇꯅ ꯆꯥꯎꯈ꯭ꯔꯕ ꯌꯨꯝꯁꯤꯒꯤ ꯊꯕꯛ ꯄꯨꯝꯕ ꯇꯧꯔꯒ ꯂꯩꯕꯗꯗꯤ ꯃꯤ ꯑꯃꯁꯨ ꯎꯅꯕ ꯐꯪꯗ꯭ꯔꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯐꯪꯗ꯭ꯔꯦ ꯃꯣꯏꯅ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯀꯗꯥꯏꯗꯅ ꯀꯣꯏꯆꯠ ꯆꯠꯈ꯭ꯔꯅꯤ ꯑꯩꯅ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯔꯣꯏꯁꯤꯕꯨ ꯀꯅꯥꯅ ꯌꯥꯅꯤꯡꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ
Imong lakna lakisana insin nupasingse thabak sisinnakieba moina hojik ithanda oirena moina tawning bada tawrabadina aigisu ipanga mai lakpaga thabak tawgeba hojik ai somtana boyaidu maga hojik khangnari banganbiga uka amada phamduna wari sikthanari ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯏꯁꯧꯗꯣ ꯇꯥꯅꯤꯡꯗꯕꯒꯤ ꯉꯟꯇꯥꯅ ꯊꯣꯛꯂꯛꯂꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯍꯟꯕꯁꯨ ꯌꯥꯔꯅꯤ ꯅꯪꯁꯨ ꯆꯪꯉꯒꯦ ꯍꯥꯏꯔꯅꯤ ꯍꯣꯏ ꯆꯪꯉꯗꯣꯏꯅꯤ ꯑꯗꯣ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯏꯃꯥꯒꯤ ꯃꯇꯦꯡꯁꯨ ꯈꯔ ꯄꯥꯡꯕꯤꯌꯨ ꯌꯨꯝꯒꯤ ꯊꯕꯛꯁꯦ ꯇꯧꯗꯕ ꯅꯣꯏꯅꯗꯤ ꯈꯪꯉꯣꯏ ꯌꯥꯝ ꯋꯥꯕꯅꯤ ꯅꯨꯄꯥ ꯅꯣꯏꯅ ꯅꯨꯄꯤꯒꯤ ꯊꯕꯛꯇ ꯁꯤꯟꯊꯥꯅꯗꯕꯗꯣ ꯇꯧꯒꯅꯨ ꯃꯗꯣ ꯑꯐꯕ ꯊꯕꯛ ꯅꯠꯇꯦ ꯅꯨꯄꯥ ꯅꯣꯏꯅ ꯁꯦꯜ ꯇꯥꯟꯕ ꯆꯠꯈ꯭ꯔꯒ ꯌꯨꯝꯒꯤ ꯅꯨꯄꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛꯀꯨꯝꯕ ꯂꯣꯏꯁꯤꯜꯂꯤꯅꯤ ꯃꯆꯥꯁꯨ ꯉꯝꯅꯕ ꯑꯃꯨꯛ ꯁꯦꯟꯅꯔꯤꯕꯅꯤ ꯏꯃꯥꯅ ꯁꯥꯎꯔꯤꯗꯣ ꯆꯨꯝꯃꯤꯅꯤ ꯅꯨꯄꯥ ꯅꯣꯏ ꯑꯍꯨꯝ ꯂꯩꯕꯕꯨ ꯀꯅꯥꯝꯇ ꯊꯕꯛ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯗꯨꯝ ꯁꯥꯎꯔꯛꯄ ꯇꯥꯕꯅꯤ ꯏꯁꯧ ꯂꯥꯡꯒꯦꯅꯁꯨ ꯍꯥꯏꯕꯤꯔꯝꯅꯤ ꯉꯝꯃꯛꯇꯕꯒꯤ ꯁꯥꯎꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯅꯣꯡꯃ ꯐꯥꯗꯣꯛ ꯆꯥꯛꯀꯗꯣ ꯊꯣꯡꯗꯣꯛꯄꯤꯌꯨ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯃꯥꯗꯣ ꯀꯌꯥꯝ ꯍꯔꯥꯎꯒꯦ ꯅꯍꯥꯟ ꯃꯈꯩ ꯆꯩꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗꯗꯤ ꯁꯨꯡꯆꯩ ꯆꯩꯔꯔꯣꯏ ꯁꯥꯎꯔꯝꯕꯗꯨꯁꯨ ꯈꯨꯗꯛꯇ ꯑꯗꯨꯝ ꯐꯈ꯭ꯔꯗꯧꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯣꯡ ꯐꯥꯗꯣꯛ ꯇꯧꯔꯒ ꯌꯦꯡꯉꯨ ꯆꯨꯝꯃꯤ ꯂꯥꯜꯂꯦꯗꯣ ꯍꯥꯏꯔꯛꯑꯣ ꯅꯪꯁꯨꯕ ꯑꯩꯈꯣꯏ ꯏꯃꯥ ꯃꯥꯟꯁꯤꯜꯂꯛꯀꯗꯧꯔꯦ ꯌꯥꯝ ꯆꯥꯟꯅꯖꯗꯧꯔꯤ ꯑꯩꯅꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤ ꯀꯩꯅ ꯈꯜꯂꯒ ꯅꯪꯅ ꯉꯥꯡꯊꯣꯔꯛꯏꯁꯤꯒ ꯇꯟꯗꯧꯔꯤꯌꯦ ꯑꯩꯗꯤ ꯍꯣ ꯑꯁꯦꯡꯕ ꯍꯥꯏꯔꯛꯑꯗꯤ ꯌꯥꯝ ꯇꯥꯅꯤꯡꯉꯣꯏ ꯁꯥꯎꯕꯁꯨ ꯌꯧꯔꯛꯂꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯉꯥꯟꯕꯤꯒꯤ ꯋꯥꯗꯨ ꯃꯔꯛ ꯊꯠꯂꯒ ꯕꯣꯌꯥꯏꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦꯁꯤ ꯅꯪꯁꯨ ꯊꯦꯡꯉꯅꯤꯌꯦ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯊꯣꯛꯂꯛꯄꯅꯤ ꯏꯅꯦꯝꯕꯣꯛꯅ ꯍꯣꯔꯦꯟ ꯑꯃꯨꯛ ꯆꯩꯕꯤꯕ ꯇꯥꯔꯦ ꯑꯁꯦꯡꯕ ꯍꯥꯏꯔꯛꯄꯒꯤ ꯋꯥ ꯊꯩꯗꯣꯛꯏꯅꯤꯅꯦ ꯅꯪꯒꯤꯁꯦ ꯐꯔꯦ ꯅꯪꯁꯨ ꯍꯜꯂꯨ ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦ ꯍꯣꯏ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯇꯣꯝꯊꯤꯟꯗꯨ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯇꯣꯝꯕꯤꯗꯨ ꯃꯃꯧ ꯂꯥꯛꯄꯗꯨꯗ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯃꯤ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯃꯃꯧ ꯂꯥꯛꯂꯦ ꯃꯥꯒꯤꯁꯨ ꯃꯤꯁꯪ ꯂꯩꯌꯦꯅ ꯋꯥꯔꯤ ꯂꯤꯖꯩ ꯂꯥꯛꯂꯤꯕ ꯃꯌꯥꯝꯗꯨꯁꯨ ꯇꯣꯝꯕꯤꯒꯤ ꯍꯔꯥꯎꯖꯕ ꯃꯇꯧꯗꯨꯗ ꯃꯣꯏꯁꯨ ꯅꯨꯡꯉꯥꯏꯕ ꯑꯃ ꯌꯥꯎꯅ ꯂꯤꯔꯤꯕ ꯋꯥꯔꯤꯗꯨ ꯅꯨꯡꯉꯥꯏꯅ ꯇꯥꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯅꯤꯒ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃ ꯑꯅꯤ ꯑꯍꯨꯝꯒ ꯂꯣꯏꯅꯗꯨꯅ ꯅꯨꯄꯤ ꯆꯦꯜꯂꯛꯄꯒꯤ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯂꯝꯃꯤ ꯅꯨꯄꯤ ꯃꯌꯨꯝꯗꯨꯁꯨ ꯋꯥꯈꯜ ꯇꯥꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯃꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯗꯣ ꯍꯣꯏꯅ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯥꯏꯕꯤꯔꯛꯄꯁꯦ ꯏꯃꯧꯗꯣ ꯍꯣꯔꯦꯟ ꯉꯟꯇꯥ ꯊꯤꯟꯖꯔꯛꯂꯒꯦ ꯍꯣꯏ ꯉꯟꯇꯥ ꯍꯦꯛ ꯊꯤꯟꯕꯤꯔꯣ ꯑꯗꯣ ꯂꯨꯍꯣꯡꯕꯗꯤ ꯑꯊꯨꯕꯤ ꯂꯨꯍꯣꯡꯁꯤ ꯅꯨꯄꯤꯅ ꯆꯦꯜꯂꯒ ꯀꯨꯏꯅ ꯊꯝꯕꯁꯤ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯁꯤ ꯑꯣꯏꯅꯁꯨ ꯆꯠꯅꯗꯦ ꯐꯒꯅꯤ ꯇꯥꯗ ꯍꯣꯏꯅ ꯑꯄꯥꯝꯕ ꯃꯇꯝꯗꯣ ꯑꯗꯨꯗ ꯍꯦꯛꯇ ꯑꯗꯨꯝ ꯍꯣꯡꯂꯁꯤ ꯑꯩꯈꯣꯏꯁꯨ ꯏꯃꯧ ꯂꯥꯛꯄꯁꯤ ꯑꯣꯟꯊꯣꯛꯅ ꯍꯔꯥꯎꯈ꯭ꯔꯦ ꯏꯆꯥ ꯅꯨꯄꯥ ꯑꯅꯤꯁꯦ ꯀꯨꯏꯔꯕꯅꯤ ꯃꯃꯥꯅ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯑꯣ ꯍꯥꯏꯔꯤꯕ ꯃꯈꯣꯏꯅ ꯅꯣꯡꯃꯇ ꯐꯖꯅ ꯍꯦꯛ ꯈꯨꯝꯕꯤꯗꯕ ꯉꯔꯥꯡꯗꯤ ꯏꯊꯥ ꯍꯦꯛ ꯊꯥꯖꯗꯅ ꯏꯃꯧ ꯄꯨꯔꯒ ꯂꯥꯛꯄꯗꯨꯗ ꯑꯩꯈꯣꯏꯗꯤ ꯉꯛꯄꯒ ꯍꯔꯥꯎꯕꯒꯅ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯊꯣꯛꯇ꯭ꯔꯕꯅꯤ ꯑꯩꯈꯣꯏꯗꯤ ꯁꯣꯝꯗ ꯊꯦꯡꯂ ꯐꯥꯎꯕ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕꯗꯨꯗ ꯀꯌꯥꯗꯤ ꯄꯥꯈꯠꯂꯨꯔꯦ ꯃꯥꯒ ꯂꯣꯏꯅ ꯇꯤꯟꯅꯕ ꯃꯤꯗ ꯍꯪꯕ ꯆꯠꯂꯨꯕ ꯀꯥꯟꯗꯗꯤ ꯈꯪꯂꯤꯕꯅꯤꯅ ꯑꯗꯨꯝ ꯀꯥꯟꯗ ꯏꯁꯥꯁꯤ ꯅꯦ ꯍꯦꯛ ꯇꯥꯏ ꯑꯗꯨꯗꯤ ꯋꯥꯁꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯇꯦꯟꯁꯤꯜꯂꯁꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠꯇꯨꯅ ꯅꯣꯡꯃ ꯐꯖꯅ ꯐꯝꯃꯤꯟꯅꯔꯒ ꯈꯟꯅꯔꯁꯤ ꯍꯣꯏ ꯇꯥꯗ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯍꯟꯅꯕ ꯇꯧꯔꯒꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯃꯅꯤꯍꯣꯏꯁꯨ ꯌꯨꯝꯗ ꯍꯜꯂꯛꯂꯤ ꯇꯣꯝꯕꯤꯗꯤ ꯆꯥꯛ ꯆꯥꯕ ꯍꯦꯛ ꯇꯣꯛꯄꯒ ꯃꯃꯧ ꯊꯤꯟꯕꯗ ꯁꯦꯠꯅ ꯆꯥꯅꯕ ꯄꯣꯠ ꯂꯩꯕ ꯆꯠꯈ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯃꯧ ꯂꯩꯁꯥꯕꯤ ꯈꯔꯒ ꯄꯨꯔꯅꯤꯃꯥꯒꯁꯨ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤ ꯏꯅꯝꯃ ꯑꯩꯈꯣꯏ ꯇꯥ ꯇꯣꯝꯊꯤꯟꯁꯦ ꯌꯥꯝ ꯐꯕꯅꯤ ꯃꯕꯨꯛ ꯃꯄꯥꯎꯁꯨ ꯌꯥꯝ ꯇꯞꯄꯅꯤ ꯏꯅꯝꯃꯒ ꯀꯃꯥꯏ ꯊꯦꯡꯅꯔꯛꯏꯅꯣ ꯄꯨꯔꯅꯤꯃꯥꯁꯨ ꯅꯣꯛꯂꯒ ꯂꯩꯁꯥꯕꯤꯗꯨꯒꯤ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯅꯪꯁꯨ ꯋꯥꯍꯪꯁꯦ ꯖꯥꯠ ꯍꯦꯛꯇ ꯍꯪꯉꯤ ꯂꯤꯊꯣꯛꯄꯗ ꯌꯥꯝꯅ ꯏꯀꯥꯏꯕ ꯋꯥꯔꯤꯅꯤ ꯅꯪꯅ ꯍꯪꯉꯤꯁꯦ ꯏꯀꯥꯏꯔꯨꯅꯨ ꯑꯇꯣꯞꯄꯗ ꯂꯤꯕ ꯅꯠꯇꯦ ꯅꯆꯜꯁꯤꯡꯅ ꯂꯤꯕꯕꯨ ꯀꯩ ꯀꯥꯏꯗꯣꯏꯅꯣ ꯁꯦꯕ ꯂꯤꯔꯛꯑꯣ ꯌꯥꯝ ꯈꯪꯅꯤꯡ ꯇꯧꯕꯅꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨꯅ ꯒꯤꯔꯤ ꯇꯛꯄꯗꯨꯗ ꯄꯨꯔꯅꯤꯃꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯣꯝꯊꯤꯟ ꯃꯣꯏ ꯑꯅꯤꯅ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕꯒꯤ ꯋꯥꯔꯤꯗꯨ ꯂꯤꯕ ꯍꯧꯔꯛꯂꯤ ꯅꯣꯡꯃ ꯇꯥ ꯇꯣꯝꯊꯤꯟꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯜꯗꯨꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯄ ꯂꯝꯕꯤꯗ ꯃꯇꯥꯡ ꯍꯦꯛ ꯆꯥꯅꯔꯨꯒꯨꯝ ꯑꯩꯒ ꯍꯦꯛ ꯊꯦꯡꯅꯔꯤ ꯑꯗꯨꯁꯨ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗꯅꯤ ꯊꯦꯡꯅꯔꯤꯗꯨꯁꯨ ꯍꯧꯖꯤꯛꯇ ꯈꯜꯂꯨꯔꯒ ꯌꯥꯝꯅꯕꯨ ꯅꯣꯛꯅꯤꯡꯉꯤ ꯑꯩꯗꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯃꯔꯛ ꯁꯠꯊꯠꯇꯨꯅ ꯍꯥꯏꯔꯛꯏ ꯀꯃꯥꯏ ꯊꯦꯡꯅꯩꯅꯣ ꯋꯥꯔꯤꯗꯨ ꯂꯤꯔꯣꯕ ꯑꯁ ꯃꯤ ꯌꯥꯝ ꯁꯥꯈꯠꯂꯦ ꯁꯠ ꯍꯥꯏꯔꯛꯑꯣꯕ ꯇꯥꯗꯨꯒꯤ ꯉꯥꯏꯔꯕꯅꯤ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯅꯝꯃꯒꯤ ꯋꯥꯔꯤꯁꯦ ꯃꯒꯨꯟ ꯌꯥꯝ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯄꯥꯛꯅ ꯂꯤꯊꯣꯛꯑꯣ ꯌꯥꯗ꯭ꯔꯤꯁꯤ ꯃꯧ ꯅꯍꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ
ꯑꯣ ꯅꯣꯏꯁꯨꯅꯦ ꯅꯨꯄꯥ ꯀꯣꯏꯅꯔꯀꯥꯟꯗ ꯈꯪꯉꯛꯀꯅꯤ ꯅꯪꯅ ꯑꯃꯅ ꯍꯥꯏꯗꯣꯛꯅꯤꯡꯗ꯭ꯔꯤꯁꯤ ꯅꯣꯏꯁꯨ ꯅꯁꯥꯗꯣ ꯊꯣꯛꯂꯀꯥꯟꯗ ꯈꯪꯉꯛꯀꯅꯤꯀꯣ ꯃꯣꯏ ꯃꯌꯥꯝ ꯑꯃꯃꯨꯛ ꯉꯥꯡ ꯑꯃꯃꯨꯛ ꯍꯥꯏ ꯇꯧꯕꯗꯨꯗ ꯄꯨꯔꯅꯤꯃꯥꯗꯨ ꯏꯀꯥꯏꯔꯛꯂꯕꯅꯤ ꯃꯣꯏ ꯃꯌꯥꯝꯅ ꯄꯉꯥꯡꯗ ꯉꯥꯡꯂꯒ ꯂꯩꯕꯗꯨꯗ ꯂꯩꯁꯥꯕꯤ ꯑꯃꯅ ꯃꯔꯛ ꯊꯠꯇꯨꯅ ꯃꯌꯥꯝꯗ ꯂꯣꯏꯅ ꯇꯥꯅꯕ ꯂꯥꯎꯔꯛꯏ ꯍꯣ ꯀꯔꯤꯅꯣ ꯅꯣꯏꯅ ꯑꯗꯨꯝ ꯂꯥꯡꯂꯒ ꯂꯩꯔꯒꯦ ꯍꯥꯏꯔꯣ ꯋꯥꯔꯤ ꯂꯤꯍꯟꯁꯦ ꯍꯥꯏꯔꯒ ꯅꯣꯏ ꯃꯁꯦꯟ ꯑꯣꯏꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔ ꯂꯩꯔꯤ ꯂꯩꯁꯥꯕꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯂꯥꯡꯂꯝꯕ ꯃꯌꯥꯝꯗꯨ ꯇꯨꯃꯤ ꯂꯩꯅꯈ꯭ꯔꯦ ꯄꯨꯔꯅꯤꯃꯥꯗ ꯋꯥꯔꯤ ꯂꯤꯔꯛꯅꯕ ꯏꯪꯒꯤꯠ ꯄꯤꯔꯛꯂꯝꯃꯤ ꯄꯨꯔꯅꯤꯃꯥꯁꯨ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯂꯤ ꯇꯥ ꯇꯣꯝꯊꯤꯟꯅ ꯊꯕꯛ ꯁꯨꯗꯣꯔꯤꯕ ꯃꯐꯝꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯌꯨꯝꯊꯪꯅꯕ ꯏꯃꯨꯡꯗꯨꯗ ꯑꯣꯏꯔꯝꯗꯣꯏꯅꯤ ꯑꯗꯨꯁꯨ ꯀꯣꯟꯅ ꯊꯪꯗ ꯈꯪꯂꯛꯄꯅꯤ ꯂꯝꯕꯤꯗ ꯊꯦꯡꯅꯩꯗꯨꯁꯨ ꯊꯦꯡꯅꯖꯔꯝꯂꯣꯏꯗꯧꯕꯅꯤ ꯑꯩꯅ ꯂꯧꯕꯨꯛꯇꯒꯤ ꯊꯔꯣꯏ ꯈꯨꯜꯂꯨꯔꯒ ꯀꯥꯔꯛꯄꯗꯅꯤ ꯊꯦꯡꯅꯩꯗꯣ ꯏꯁꯥꯒꯁꯦ ꯂꯩꯈꯣꯝ ꯂꯩꯅꯥ ꯉꯥꯛꯇꯅꯤ ꯇꯩꯔꯒ ꯂꯥꯛꯏꯗꯨꯁꯨ ꯊꯔꯣꯏ ꯃꯌꯥꯝ ꯑꯃ ꯈꯨꯜꯂꯛꯂꯤ ꯅꯨꯃꯤꯗꯥꯡꯗꯤ ꯍꯥꯎꯔꯅꯤ ꯀꯥꯏꯅ ꯈꯜꯂꯒ ꯆꯣꯡꯗꯨꯅ ꯂꯥꯛꯄꯗꯨꯗ ꯇꯥ ꯇꯣꯝꯊꯤꯟꯗ ꯍꯦꯛ ꯋꯥꯏꯁꯤꯜꯂꯒ ꯂꯣꯡꯈ꯭ꯔꯥꯛ ꯂꯨꯝꯅ ꯇꯥꯕꯅꯤ ꯊꯔꯣꯏ ꯌꯥꯎꯕ ꯕꯥꯔꯇꯤꯟꯗꯨꯁꯨ ꯀꯗꯥꯏ ꯂꯩꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯉꯥꯛꯇꯪꯗꯨꯗ ꯇꯨꯁꯤꯟꯕꯒꯤ ꯆꯩꯅꯥꯗꯨꯅ ꯑꯩꯗꯤ ꯇꯥ ꯇꯣꯝꯊꯤꯟꯗ ꯑꯣꯟꯁꯤꯜꯂꯒ ꯍꯦꯛꯇ ꯏꯁꯧ ꯂꯥꯡꯁꯤꯟꯕꯅꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯂꯛꯏ ꯄꯨꯔꯅꯤꯃꯥꯁꯨ ꯃꯈꯣꯏꯅ ꯅꯣꯛꯂꯤꯕꯗꯨꯗ ꯌꯥꯎꯔꯛꯏ ꯑꯗꯨꯒ ꯋꯥꯔꯤ ꯃꯈꯥꯃꯨꯛ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯒꯗꯤ ꯑꯩꯅ ꯇꯥ ꯇꯣꯝꯊꯤꯟꯗ ꯏꯁꯧ ꯂꯥꯡꯁꯤꯟꯕꯗꯣ ꯃꯥꯗꯤ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯒ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯤ ꯑꯩꯅ ꯇꯨꯁꯤꯜꯂꯒ ꯂꯩꯕꯗꯣ ꯃꯥꯗꯤ ꯀꯩꯁꯨ ꯇꯧꯗꯕꯒꯨꯝ ꯌꯦꯡꯂꯒ ꯂꯩꯕꯗꯨꯗ ꯑꯩꯗꯤ ꯅꯥꯕꯒꯤ ꯆꯩꯅꯥꯗꯨꯒ ꯄꯨꯟꯅ ꯄꯥꯁꯤꯟꯅꯈꯤꯕꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯤꯟꯁꯦ ꯍꯦꯛꯇ ꯈꯞꯊꯕꯅꯤ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯇꯨꯔꯤꯁꯦ ꯈꯔ ꯍꯧꯒꯠꯄꯤꯕ ꯌꯥꯗ꯭ꯔꯥ ꯀꯥꯏꯅ ꯑꯗꯒꯤ ꯇꯥ ꯇꯣꯝꯊꯤꯟꯁꯨ ꯋꯥ ꯉꯥꯡꯐꯝ ꯈꯪꯗꯕꯒꯤ ꯏꯀꯥ ꯇꯧꯔꯒ ꯂꯩꯕꯗꯨꯗ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯉꯥꯡꯁꯤꯟꯕꯅꯤ ꯄꯨꯔꯅꯤꯃꯥꯒꯤ ꯋꯥꯔꯤꯗꯨ ꯃꯔꯛ ꯊꯠꯂꯒ ꯃꯧ ꯅꯍꯥ ꯑꯃꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯅꯪꯒꯤ ꯋꯥꯔꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯅꯨꯡꯉꯥꯏꯔꯤꯅꯦ ꯑꯩꯉꯣꯟꯗ ꯊꯣꯛꯄꯒ ꯑꯣꯏꯔꯝꯂꯕꯗꯤ ꯏꯁꯧ ꯂꯥꯡꯕ ꯂꯥꯏꯔꯤ ꯅꯣꯛꯄꯗ ꯂꯣꯏꯔꯅꯤ ꯍꯥꯏꯕꯅꯤꯗ ꯑꯃꯅꯁꯨ ꯑꯗꯨꯅꯤ ꯍꯥꯏꯕ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ ꯃꯣꯏꯒꯤ ꯋꯥꯔꯤꯁꯤ ꯃꯈꯥ ꯂꯤꯊꯔꯛꯑꯣ ꯋꯥꯔꯤ ꯃꯈꯥ ꯇꯥꯒꯦ ꯑꯗꯒꯤ ꯑꯩꯅ ꯏꯁꯧ ꯑꯗꯨꯝ ꯂꯥꯡꯕꯗꯨꯗ ꯇꯥ ꯇꯣꯝꯊꯤꯟ ꯑꯣꯏꯅ ꯁꯥꯎꯖꯤꯜꯂꯛꯄꯤꯅꯦꯃꯤ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯏꯕꯥꯅꯤꯁꯦ ꯈꯠꯅꯕꯅꯤ ꯃꯤ ꯂꯥꯛꯄꯗꯒꯤ ꯈꯠꯅꯩꯗꯣ ꯈꯥꯝꯗꯣꯛꯏ ꯑꯗꯨꯒ ꯃꯥꯁꯨ ꯆꯠꯈ꯭ꯔꯦ ꯑꯩꯁꯨ ꯍꯜꯂꯛꯏ ꯂꯝꯕꯤꯗꯣ ꯃꯥꯟꯅꯕꯗꯨꯗ ꯑꯩꯁꯨ ꯍꯥꯏꯐꯦꯠ ꯅꯛꯄꯗꯤ ꯐꯥꯎꯏ ꯑꯗꯨ ꯑꯩꯁꯨ ꯀꯥ ꯍꯦꯟꯅꯗꯤ ꯈꯟꯖꯤꯟꯗꯕꯤ ꯂꯥꯛꯏ ꯃꯊꯪ ꯅꯨꯃꯤꯠꯇꯒꯤ ꯑꯗꯨꯝ ꯈꯪꯉꯤ ꯉꯔꯥꯡ ꯑꯩꯒ ꯈꯠꯅꯈꯤꯕ ꯅꯨꯄꯥꯗꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯌꯨꯝ ꯁꯥꯕ ꯌꯥꯎꯋꯦꯁꯤ ꯑꯗꯒꯤ ꯑꯗꯨꯝ ꯈꯪꯅꯕ ꯍꯧꯔꯦ ꯑꯗꯨꯒ ꯆꯤꯂꯩꯁꯤꯁꯨ ꯃꯥꯏꯅ ꯃꯣꯏꯊꯦꯝ ꯇꯧꯔꯒꯅꯤ ꯎꯅꯁꯤ ꯎꯅꯗꯕ ꯌꯥꯝ ꯀꯨꯏꯔꯦꯅ ꯍꯥꯏꯖꯤꯜꯂꯒ ꯐꯥꯕꯣꯏ ꯆꯤꯡꯕꯣꯏ ꯇꯧꯔꯒ ꯑꯗꯨꯝ ꯌꯨꯝꯁꯤꯗ ꯌꯧꯔꯦꯗꯅ ꯑꯩꯁꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯌꯥꯅꯤꯡꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯊꯟꯇ ꯏꯀꯥꯏꯅ ꯅꯣꯛꯂꯝꯃꯤ ꯃꯧ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯇꯥꯗ꯭ꯔꯤꯉꯩ ꯃꯃꯧꯕꯨ ꯊꯤꯜꯂꯨꯅꯕ ꯍꯥꯏꯗꯅ ꯇꯣꯝꯕꯤꯗꯨ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯖꯩ ꯃꯅꯦꯝꯒꯤ ꯃꯇꯧꯗꯨꯗ ꯄꯨꯔꯅꯤꯃꯥꯁꯨ ꯃꯕꯨꯛꯅꯤꯡꯗ ꯄꯦꯟꯖꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯏ ꯍꯥꯏ ꯕꯦꯝꯃ ꯁꯦꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ ꯉꯟꯅ ꯌꯧꯅꯅꯕ ꯊꯦꯡꯅ ꯃꯝꯅ ꯌꯧꯕꯗꯣ ꯏꯃꯥ ꯅꯨꯡꯉꯥꯏꯇꯦ ꯅꯐꯤꯗꯣ ꯁꯠ ꯍꯣꯡꯉꯨ ꯑꯗꯨꯒ ꯆꯥꯛ ꯈꯔ ꯆꯥꯊꯣꯛꯅꯅꯕ ꯅꯆꯟꯅꯨꯄꯤꯅ ꯊꯣꯡꯕ ꯊꯥꯛꯄ ꯂꯣꯏꯅ ꯂꯩꯍꯧꯔꯕꯅꯤ ꯏꯃꯥ ꯉꯥꯏꯕꯤꯔꯒꯦ ꯁꯠ ꯁꯠ ꯍꯣꯡꯗꯣꯛꯂꯣ ꯄꯨꯔꯅꯤꯃꯥꯁꯨ ꯃꯅꯦꯝꯗꯒꯤ ꯐꯤꯗꯨ ꯂꯧꯔꯒ ꯍꯣꯡꯕ ꯍꯧꯔꯦ ꯁꯅꯥ ꯂꯤꯀꯣꯟꯗꯨ ꯃꯅꯦꯝꯅ ꯁꯤꯖꯤꯟꯕꯤꯔꯛꯂꯤ ꯋꯥ ꯈꯔꯁꯨ ꯍꯥꯏꯔꯛꯏ ꯌꯨꯝ ꯌꯧꯔꯒꯅꯦ ꯏꯃꯥ ꯄꯥꯝꯅ ꯆꯩꯔꯁꯨ ꯈꯨꯝꯒꯅꯨꯀꯣ ꯅꯁꯥꯅ ꯌꯥꯗꯦ ꯀꯥꯏꯗꯤ ꯍꯥꯏꯔꯛꯀꯅꯨꯀꯣ ꯏꯃꯥꯗ ꯂꯨꯍꯣꯡꯕ ꯈꯔ ꯊꯨꯖꯤꯟꯁꯤ ꯍꯥꯏꯌꯣ ꯑꯩꯈꯣꯏꯁꯨ ꯑꯊꯨꯕꯗ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯕ ꯂꯥꯛꯑꯗꯣꯏꯅꯤ ꯍꯣꯏ ꯏꯃꯥ ꯍꯥꯏꯒꯦ ꯏꯃꯥ ꯃꯊꯟꯇ ꯉꯁꯥꯏꯗꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗ ꯌꯥꯝ ꯋꯥꯔꯝꯂꯅꯤ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯝꯂꯕꯗꯤ ꯈꯔꯁꯨ ꯐꯗꯧꯅꯤ ꯅꯨꯄꯤ ꯇꯥꯡꯕ ꯏꯃꯨꯡꯁꯦ ꯈꯔꯗꯤ ꯋꯥꯕꯅꯤ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯅꯠꯇ꯭ꯔꯣ ꯄꯥꯕ ꯍꯣꯏꯅ ꯏꯁ ꯀꯗꯥꯏꯗꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯣ ꯏꯕꯦꯝꯃ ꯏꯊꯟꯇꯅ ꯆꯥꯎꯈ꯭ꯔꯕ ꯌꯨꯝꯁꯦ ꯁꯤꯠ ꯁꯦꯡ ꯇꯧꯔꯤꯕꯅꯤ ꯅꯣꯡꯃꯇꯪ ꯑꯣꯏꯔꯕꯁꯨ ꯏꯇꯦꯡ ꯄꯥꯡꯕꯤꯕ ꯌꯥꯕꯗꯣ ꯄꯥꯡꯕꯤꯕ ꯅꯠꯇꯦ ꯃꯣꯏꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯂꯩ ꯏꯊꯟꯇꯅ ꯂꯣꯏꯅ ꯅꯪꯅꯕ ꯇꯧꯔꯛꯄꯗꯗꯤ ꯏꯁꯥꯁꯤ ꯉꯝꯗ꯭ꯔꯦ ꯑꯗꯨꯒꯤ ꯁꯥꯎꯗꯅ ꯑꯩꯁꯨꯅꯦ ꯏꯁꯧ ꯐꯥꯎꯕ ꯂꯥꯡꯕ ꯌꯥꯎꯔꯕꯅꯦꯕ ꯀꯩꯁꯨ ꯀꯥꯟꯅꯗꯦ ꯃꯁꯤꯗꯤ ꯑꯩ ꯋꯥꯔꯒ ꯇꯣꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯀꯩꯁꯨ ꯍꯥꯏꯗ꯭ꯔꯕꯅꯤ ꯏꯃꯧ ꯂꯥꯛꯂꯒ ꯃꯣꯏꯁꯦ ꯄꯔꯥ ꯑꯃ ꯇꯝꯕꯤꯒꯦꯅ ꯉꯥꯏꯔꯒ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯂꯥꯛꯇꯧꯔꯦꯗꯅ ꯁꯤꯗꯒꯤꯗꯤ ꯑꯩꯒꯤꯁꯨ ꯃꯤꯆꯪ ꯆꯪꯕꯤꯅꯕ ꯅꯪ ꯑꯃ ꯂꯩꯔꯕꯅꯤꯅ ꯋꯥ ꯉꯥꯡꯕꯗ ꯄꯜ ꯂꯩꯔꯔꯣꯏꯗꯕꯅꯤ ꯉꯥꯡꯅꯤꯡꯕ ꯗꯣꯡ ꯗꯣꯡ ꯉꯥꯡꯂꯗꯧꯅꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯅꯨꯄꯤ ꯏꯊꯟꯇ ꯑꯣꯏꯕꯒꯤ ꯃꯣꯏꯅ ꯑꯩꯁꯦ ꯑꯗꯨꯝ ꯅꯝꯁꯤꯜꯂꯒ ꯊꯝꯕꯤꯕꯅꯤ ꯂꯩꯀꯥꯏꯁꯤꯗ ꯀꯅꯥ ꯀꯩꯗꯧꯔꯤ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯂꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗ꯭ꯔꯕꯅꯤ ꯑꯩꯁꯦ ꯃꯇꯝ ꯈꯔꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯂꯩꯔꯝꯃꯨ ꯅꯃꯧ ꯂꯥꯛꯄꯒ ꯏꯃꯥꯅ ꯄꯥꯝꯂꯤꯕꯗꯣ ꯑꯗꯨꯝ ꯇꯧꯔꯁꯤ ꯅꯨꯄꯥ ꯃꯣꯏꯅ ꯉꯝꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯅꯨꯄꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ
ꯅꯨꯡꯉꯥꯏꯕ ꯊꯕꯛ ꯅꯠꯇꯦꯁꯦ ꯃꯣꯏꯗ ꯈꯪꯍꯟꯁꯤ ꯑꯗꯨꯅꯤ ꯏꯕꯦꯝꯃ ꯑꯩꯅ ꯃꯣꯏꯁꯦ ꯀꯨꯏꯔꯕꯅꯤ ꯁꯤꯡꯂꯒ ꯂꯥꯛꯂꯤꯕ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯗꯅ ꯏꯃꯧ ꯍꯦꯛ ꯂꯥꯛꯄꯒ ꯏꯅꯤ ꯏꯃꯧ ꯆꯪꯂꯒ ꯍꯦꯛꯇ ꯑꯣꯠꯁꯤ ꯃꯅꯦꯝꯒꯤ ꯋꯥꯁꯤꯗ ꯄꯨꯔꯅꯤꯃꯥꯁꯨ ꯅꯣꯛꯆꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯨꯔꯅꯤꯃꯥꯕꯨ ꯃꯌꯨꯝꯗ ꯊꯤꯟꯅꯕ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯃꯧ ꯂꯩꯁꯥꯕꯤ ꯑꯍꯜ ꯈꯔꯒ ꯂꯣꯏꯅꯅ ꯊꯤꯟꯕ ꯂꯥꯛꯂꯤ ꯄꯨꯔꯅꯤꯃꯥꯒꯤ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯑꯍꯜ ꯃꯁꯦꯟꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯏ ꯏꯅꯝꯃ ꯏꯃꯧꯗ ꯑꯃꯨꯛ ꯆꯩꯕꯤꯅꯨꯀꯣ ꯆꯩꯔꯒ ꯑꯃꯨꯛ ꯅꯠꯇꯕ ꯋꯥꯈꯜ ꯑꯃꯨꯛ ꯈꯜꯂꯒ ꯂꯥꯡꯐꯥꯡ ꯇꯧꯈꯤꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯆꯥꯎꯅ ꯂꯨꯍꯣꯡꯂꯒ ꯏꯆꯥ ꯏꯁꯨꯒꯤ ꯀꯨꯝꯍꯩ ꯌꯦꯡꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯁꯤ ꯍꯣꯏꯗ ꯑꯩꯁꯨ ꯈꯪꯉꯤ ꯏꯆꯥꯕꯨ ꯐꯅꯤꯡꯉꯤꯅꯦꯗꯅ ꯊꯣꯛꯈ꯭ꯔꯕ ꯂꯣꯏꯈ꯭ꯔꯕ ꯊꯧꯗꯣꯛꯇꯨꯕꯨ ꯀꯣꯊꯣꯛꯇꯅ ꯉꯥꯡ-ꯁꯩ ꯇꯧꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯆꯥꯒꯤ ꯇꯨꯡꯒꯤ ꯌꯨꯝꯕꯥꯜꯗ ꯀꯔꯝ ꯇꯧꯔꯒ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯗꯨꯒꯤ ꯃꯇꯥꯡꯗ ꯈꯟꯅꯕꯅ ꯍꯦꯟꯅ ꯐꯩ ꯑꯗꯨꯃꯛꯅꯤ ꯑꯩꯅ ꯄꯥꯝꯖꯕꯁꯨ ꯏꯅꯝꯃꯅ ꯍꯔꯥꯎ ꯍꯥꯏꯔꯛꯄꯁꯦ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠꯁꯦ ꯈꯔꯗꯤ ꯌꯥꯡꯁꯤꯟꯅꯅꯕ ꯇꯧꯁꯤ ꯑꯩꯗꯤ ꯌꯨꯝꯗꯨꯗ ꯅꯨꯄꯤ ꯏꯊꯟꯇꯅꯤ ꯏꯃꯧ ꯂꯥꯛꯂꯕꯗꯤ ꯑꯩꯒꯤꯁꯨ ꯋꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯕ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯅ ꯌꯥꯔꯅꯤ ꯅꯨꯄꯥꯗ ꯍꯥꯏꯕ ꯋꯥꯁꯤꯗꯤ ꯃꯣꯏꯅꯁꯨ ꯀꯌꯥ ꯊꯑꯣꯏꯅ ꯇꯥꯕꯤꯗꯦ ꯏꯃꯧ ꯂꯥꯛꯄꯁꯦ ꯑꯩꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯕꯅꯤ ꯅꯪꯗꯤ ꯍꯔꯥꯎꯕ ꯌꯨꯝꯗ ꯅꯃꯧ ꯂꯥꯛꯂꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤꯅꯤ ꯏꯆꯥꯁꯦ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯅꯤ ꯈꯜꯂꯨꯕꯗ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯅꯤꯡꯉꯣꯜ ꯃꯊꯟꯇꯅꯤꯗꯣ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯒꯤ ꯃꯤꯠꯀꯤ ꯃꯅꯤꯗꯣ ꯃꯥꯅ ꯑꯣꯏꯔꯤꯕꯅꯤ ꯃꯅꯝꯁꯤꯡꯗ ꯅꯥꯎꯊꯤ ꯁꯥꯗꯅ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯂꯩꯖꯕꯅꯤ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤꯁꯦ ꯑꯩꯗꯤ ꯃꯪꯗ ꯐꯥꯎꯕ ꯃꯪꯗꯦ ꯊꯔꯣꯏ ꯈꯔ ꯈꯨꯟ ꯑꯉꯥꯡ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯀꯣꯏꯂꯥꯡ ꯂꯥꯡꯂꯒ ꯂꯩꯕꯅꯤ ꯃꯥꯗꯤ ꯑꯗꯣ ꯑꯩ ꯋꯥꯐꯝ ꯑꯃꯗꯤ ꯍꯥꯏꯍꯧꯒꯦ ꯏꯆꯥꯇꯣꯝꯕꯤꯁꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕꯗꯤ ꯍꯩꯖꯗꯕꯅꯤ ꯉꯁꯤ ꯐꯥꯎꯗ ꯆꯥꯛ ꯑꯃꯨꯛ ꯑꯅꯤꯔꯛ ꯈꯛꯇ ꯉꯥꯏꯔꯤꯕꯅꯤ ꯃꯥꯅ ꯊꯣꯡꯂꯤꯁꯤ ꯑꯇꯩ ꯊꯕꯛꯁꯨ ꯀꯥ ꯍꯦꯟꯅ ꯍꯩꯕ ꯑꯣꯏꯗꯕꯅꯤ ꯏꯅꯥꯎꯅ ꯏꯆꯥ ꯅꯤꯡꯉꯣꯜꯃꯛꯅꯤ ꯈꯜꯂꯒ ꯑꯣꯛꯇ ꯁꯤꯡꯗ ꯃꯌꯥꯝꯗꯣ ꯇꯥꯛꯄꯤ ꯇꯝꯕꯤꯌꯨꯀꯣ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯏꯅꯥꯎꯅ ꯌꯥꯅꯤꯡꯗꯕ ꯊꯕꯛ ꯇꯧꯕ ꯌꯥꯎꯔꯛꯂꯕꯁꯨ ꯅꯈꯨꯠꯁꯥꯅ ꯍꯦꯛꯇ ꯋꯥꯔꯛꯎ ꯇꯣꯝꯕꯤꯁꯨ ꯅꯣꯛꯂꯒ ꯈꯨꯝꯃꯤ ꯀꯥꯏꯗꯦꯗ ꯊꯕꯛ ꯍꯩꯇꯕꯒꯤ ꯋꯥꯗꯤ ꯀꯩꯁꯨ ꯈꯟꯗꯦꯗ ꯑꯩꯈꯣꯏ ꯂꯣꯏꯅ ꯍꯩꯔꯒ ꯄꯣꯛꯂꯛꯄ ꯅꯠꯇꯤꯌꯦ ꯁꯨꯝ ꯇꯞꯅ ꯇꯝꯂꯒ ꯍꯩꯖꯔꯛꯀꯅꯤ ꯏꯃꯧꯁꯦ ꯌꯥꯝ ꯆꯝꯃꯤ ꯃꯕꯨꯛꯇ ꯋꯥ ꯊꯝꯕ ꯍꯩꯔꯝꯗꯧ ꯃꯥꯟꯗꯦ ꯑꯩꯅ ꯌꯦꯡꯕꯗ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯏꯆꯥꯅꯤ ꯍꯥꯏꯗꯅ ꯊꯥꯒꯠꯄꯒꯤ ꯋꯥꯗꯤ ꯅꯠꯇꯦꯀꯣ ꯃꯉꯣꯟꯗ ꯐꯠꯇꯅꯕ ꯇꯧꯔꯛꯄ ꯃꯤꯗꯤ ꯃꯥꯅ ꯄꯨꯟꯁꯤꯒꯤ ꯉꯥꯛꯄꯤꯕ ꯉꯝꯗꯕꯅꯤ ꯑꯗꯨꯒ ꯃꯥꯅꯕꯨ ꯅꯨꯡꯁꯤꯈꯤꯕ ꯃꯤꯗꯨꯗꯤ ꯃꯊꯛꯇ ꯀꯥꯗꯨꯅ ꯅꯦꯠꯂ ꯐꯥꯎꯕ ꯀꯩꯁꯨ ꯍꯥꯏꯗꯕꯅꯤ ꯃꯊꯪꯒꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯁꯤ ꯌꯥꯝꯅ ꯐꯩ ꯏꯕꯨꯡꯉꯣꯒꯤ ꯀꯨꯊꯤꯗꯣ ꯄꯨꯔꯒ ꯂꯥꯛꯎ ꯄꯥꯟꯖꯤ ꯑꯍꯩꯕ ꯑꯃꯗ ꯌꯦꯡꯍꯜꯂꯒ ꯂꯨꯍꯣꯡꯅꯕꯒꯤ ꯅꯨꯃꯤꯠꯇꯣ ꯂꯦꯞꯅꯅꯕ ꯅꯅꯥꯎ ꯉꯟꯇꯥ ꯍꯦꯛꯇ ꯂꯥꯛꯆꯒꯦ ꯑꯩꯒꯤꯗꯤ ꯑꯊꯨꯕꯗ ꯂꯨꯍꯣꯡꯕ ꯄꯥꯝꯂꯕꯅꯤ ꯏꯅꯝꯕꯦꯝꯃꯅ ꯑꯁꯤ ꯇꯧꯁꯤ ꯁꯤꯅ ꯐꯩꯌꯦꯗꯣ ꯂꯣꯏꯅ ꯍꯥꯏꯕꯤꯌꯨ ꯅꯅꯥꯎꯗꯤ ꯑꯍꯥꯟꯕꯁꯨ ꯑꯣꯏꯕꯒ ꯀꯩꯁꯨ ꯈꯪꯖꯗꯦ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯀꯩꯁꯨ ꯇꯧꯗꯧꯕ ꯌꯥꯎꯕ ꯅꯠꯇꯤꯌꯦ ꯅꯪꯅ ꯈꯪꯗ꯭ꯔꯕꯁꯨ ꯑꯩꯅ ꯂꯣꯏꯅ ꯇꯥꯛꯀꯅꯤ ꯀꯩꯁꯨ ꯋꯥꯒꯅꯨ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃ ꯍꯧꯈ꯭ꯔꯦ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯥ ꯑꯣꯏꯕꯤ ꯑꯅꯤꯗꯨ ꯑꯐꯥꯎꯕ ꯀꯨꯊꯤ ꯌꯦꯡꯕ ꯍꯩꯕ ꯄꯥꯟꯖꯤ ꯑꯃꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤ ꯇꯥꯗ ꯑꯉꯥꯡ ꯑꯅꯤꯁꯤꯕꯨ ꯄꯛꯅ ꯋꯥꯏꯅꯕ꯭ꯔꯥ ꯍꯥꯏꯗꯣ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯂꯨꯍꯣꯡꯕꯒꯤ ꯑꯐꯕ ꯅꯨꯃꯤꯠꯁꯨ ꯇꯥꯗꯅ ꯌꯦꯡꯂꯒ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯁꯅꯥꯔꯩꯅ ꯄꯤꯔꯛꯂꯤꯕ ꯀꯨꯊꯤꯗꯨ ꯄꯥꯟꯖꯤꯗꯨꯅ ꯂꯧꯔꯒ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯑꯅꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯄꯛꯅꯈ꯭ꯔꯦꯗ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯃꯛ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯗꯧꯔꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯃꯒ ꯄꯤꯕꯥ ꯑꯃꯒꯁꯨ ꯐꯪꯖꯒꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯁꯤ ꯍꯟꯗꯛ ꯊꯥꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯄꯥꯡꯊꯣꯛꯄꯅ ꯍꯦꯟꯅ ꯐꯒꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯆꯍꯤ ꯈꯔ ꯌꯩꯊꯣꯛꯇ꯭ꯔꯕꯗꯤ ꯂꯨꯍꯣꯡꯕꯒꯤ ꯑꯐꯕ ꯄꯨꯡꯐꯝ ꯄꯥꯛꯅ ꯂꯩꯇꯦ ꯇꯥꯗ ꯆꯍꯤ ꯈꯔ ꯌꯩꯊꯣꯛꯄꯗꯨꯗꯤ ꯑꯩꯈꯣꯏꯅꯁꯨ ꯄꯥꯝꯖꯗꯦ ꯑꯗꯨꯅ ꯑꯊꯨꯕꯤꯗ ꯍꯟꯗꯛ ꯊꯥꯁꯤꯗ ꯍꯣꯡꯖꯔꯒꯦ ꯅꯨꯃꯤꯠꯇꯨꯒ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯅꯨꯃꯤꯠꯁꯦ ꯌꯨꯝꯁ ꯀꯩꯁ ꯅꯨꯃꯤꯠꯁꯤꯗ ꯑꯣꯏꯅ ꯍꯣꯡꯉꯨ ꯃꯁꯤꯅ ꯑꯉꯥꯡ ꯑꯅꯤꯁꯤꯒꯤ ꯌꯥꯝꯅ ꯐꯕ ꯅꯨꯃꯤꯠ ꯑꯣꯏꯔꯦ ꯑꯁꯨꯝꯅ ꯀꯨꯊꯤ ꯌꯦꯡꯂꯨꯔꯒ ꯑꯍꯜ ꯃꯁꯦꯟꯁꯨ ꯋꯥꯔꯤ ꯅꯤꯡꯊꯤꯅ ꯁꯥꯟꯅꯔꯤ ꯑꯗꯨꯒ ꯃꯆꯥ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯁꯦꯝ ꯁꯥꯅꯕ ꯊꯧꯔꯥꯡ ꯇꯧꯅꯈ꯭ꯔꯦ ꯁꯣꯝꯗ ꯇꯣꯝꯊꯤꯟꯒꯤ ꯌꯨꯝꯗꯨꯁꯨ ꯈꯔ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛ ꯇꯧꯔꯝꯃꯤ ꯊꯧ ꯑꯍꯥꯟꯕ ꯊꯣꯛꯄ ꯑꯣꯏꯕꯅꯤꯅ ꯇꯣꯝꯕꯤꯁꯨ ꯃꯁꯥꯗ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯪꯖꯔꯝꯗꯦ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯑꯈꯪ ꯑꯍꯩꯗ ꯇꯥꯟꯅꯖꯗꯨꯅ ꯊꯕꯛ ꯄꯨꯝꯕ ꯁꯤꯟꯖꯩ ꯃꯇꯝꯅ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯄꯨꯔꯅꯤꯃꯥꯒ ꯇꯣꯝꯊꯤꯟꯒꯒꯤ ꯂꯨꯍꯣꯡꯕꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯆꯥꯒꯤ ꯑꯍꯥꯟꯕ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯣꯏꯕꯅꯤꯅ ꯙꯨꯝꯙꯥꯝ ꯇꯧꯗꯨꯅ ꯍꯣꯡꯈꯤꯕꯗꯨ
mayamna wari narami ayokki matamni purnimadu chak thongli magi manaktasu mapureba tomthindu insang semdun leiri tombisu matangduda sanglei masana insang semlaga leirambatuda madi ingak ngaklabani asauba nangdi sakhumsida kaidoriba nahan makai aina khanau naba makai haibadana nanaduda haptraga imau laklaba kansidana thabak phaba sadana insanga semba yawramli boire tomthindu ikaiduna sausinaraga khumi ino imanangsu matang sada nek sangakpoin hek taw aina ngasi khak namaugi mateng pangmasida imana sok yamna nganglibsumu karigino imasu nahan wai daurikanda pabana insang yam sebiramganida kayadana yeng masibu mamaisi ikaibaga amta khangdra maleni thokro satlo imauga wari ngakta sanage ai horen sanuru noi warido aina ngakta leibsida koitagi tandui taw hai taningdeko salo thokro nasakta yengningde nupiwa nupawa haibama leibani matang matam saraktrabadi afaba khon tarakloiko mamana saibaga ngangbaga tawbaduda tomthindu sauri tawduna thokri mani mamo anidusu tomthingi mawngduda noklaga lehowi matam khra somjingkre hojikti purnimasu mama oigedawri boyaisu maga khangnajabi nganbiga luhongba thama phari ima asidi kaisang thongsige pabungdi chagem pomba saninge hayowi mamau atombina hairaklibu tabada tombina khumi o noi pabungna saninge do aduma thonglo aduga yongsak to krek singju suru nasidi asamba oina saninge hayobani magina kangsoy ama hek thongmiro imau mathanda thongba wadu orabadinya atombudu thajilake pate khra pangnanaba yani deima aidum toge kashu yamba thabak sunate aina ngamaktrakan hairake hai apangbiya nangbu panganunya hojik nauri kandagi thabak khra tawhandawni hayengwai sai khra yamsilaklabadi thabak mateng pangu hairubada manada phawba tar nasisi thasu yamsilakle thabak yahonbadu imana pamdi tawbani nasibudi ngamni thabak tawga hewbani haini yaroina thinglambagi hiplaga lehobani hoida isina thabak tawbado aisu yengbu nungaite isina budi tumin sum hiplaga leibududa nungaitabagi haijari hoinia adusu sumi nakhoyani si imadi imau oina ude ko aigi hek poksaba isaningo loina khalibani nasiga noi anina tungsi sanana pokminna manwasin manawgumna leiminabasi ubada imadi penjaribani yumnak sagai manadrabasu lam amattadagi oidrabasu pokning wakhal tinana asumna siji phawbu leiminawko manemgi waduda nganbisu penjana nuklaga khumi imungsida mau oina leirisia ise gaiga khaktani kaidobagi yengthinaduna leidoino aikhoini imungsi laklibase ikoinemgi seba tawrage tungsi sanana leiminagi haidana lakpani yum thugaibi mau oiruge haina lakpa natte chummi imaungna hai ado nakudubu hausi kaidau hauge handak marakti nupa singse nupigi mateng khara pang haurakle imawani lakpase imungsi kanaba oikre imungsi leiriba nupa singse nongmata nupigi mateng pangni khangaktabani noi ani hek lakpadagi wakhal tarbra khangde nakusu hanadi ingkhol sambal semniga khangmanati haujikti kaya phajari ingkhol sia mana masing mayam pungsang hek sangledana asini aina matam kuinadagi ngaijarakli basi ihe aidi kawru sangusak chakto thongba hauru atombado aina kaujingai masana khangna chakhumna sanga daw manemgi waduda nganbi no I hairaklibudu chumsu sumlibani ngyak leiramnaga chakhum tamna changkhriba mamawbu uraga tombi mathanta wa khara haijai kaya danu siribano ni imausia amana su hende amana su wate si mangaidana imau leibagi nungai baisia hamni iteng pangning lamdabu nupa makhaisu imawani si hek lakpadagi thabak mateng pangba hauredana mana tumin murum solingai mapuroibudu thuklaklaga wa khara haire tombi nangbo baltil du kadai da thanumgi ngalingai sida ingkhol ising umta sairukiki maninda lehobani moi pabung se mau hek lakpadagi ingkhol koibase yam pam sakra male aina napi maka ma phawba phoigi phaw phangjadre ei basoi ngang nuko namong na sak thonglibase
ꯃꯇꯦꯡ ꯈꯔ ꯄꯥꯡꯁꯤꯟꯕꯤꯔꯨ ꯃꯊꯟꯇ ꯇꯧꯔꯤꯁꯤ ꯋꯥꯔꯝꯒꯅꯤ ꯍꯣ ꯑꯗꯨꯒꯤ ꯋꯥꯗꯣ ꯅꯃꯧ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯍꯥꯏꯔꯝꯂꯕꯗꯤ ꯑꯩꯅ ꯀꯌꯥꯗ ꯄꯦꯟꯖꯗꯧꯅꯣ ꯅꯆꯥꯅꯨꯄꯥ ꯑꯅꯤꯁꯤꯁꯨ ꯉꯥꯏ ꯅꯪꯁꯨ ꯃꯧ ꯑꯅꯤꯁꯤ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯍꯥꯟꯅꯒꯤ ꯃꯇꯧꯗꯣ ꯑꯗꯨꯝ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯧꯔꯝꯒꯅꯤ ꯌꯥꯔꯦ ꯌꯥꯔꯦ ꯆꯪ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯗ ꯂꯩꯔꯒ ꯑꯩꯒꯤ ꯃꯇꯝ ꯃꯥꯡꯅꯕꯅꯤ ꯑꯩ ꯏꯁꯤꯡ ꯑꯃꯨꯛꯇ ꯆꯥꯏꯔꯨꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯆꯥꯏꯕꯤꯔꯨꯔꯣ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯏꯃꯨꯡꯒꯤ ꯃꯤ ꯃꯈꯩ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯃꯇꯥꯡꯗꯨꯗ ꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯆꯧꯕ ꯑꯇꯣꯝꯕ ꯅꯣꯏ ꯑꯅꯤꯕꯨ ꯀꯔꯝ ꯀꯥꯟꯗꯩꯅꯣ ꯅꯨꯄꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤ ꯈꯪꯂꯛꯂꯤꯕꯁꯤꯕꯣ ꯏꯃꯥꯅ ꯋꯥꯔꯦ ꯃꯇꯦꯡ ꯈꯤꯇ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕ ꯀꯥꯟꯗꯗꯤ ꯊꯕꯛ ꯂꯩ ꯑꯗꯨ ꯑꯗꯥ ꯍꯥꯏꯗꯅ ꯂꯣꯏꯅ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ ꯏꯆꯥ ꯑꯅꯤꯁꯤ ꯏꯃꯧ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯅꯨꯄꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤ ꯈꯪꯂ ꯃꯥꯜꯂꯦꯅꯦ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯅꯨꯄꯥ ꯑꯅꯤꯗꯨ ꯈꯨꯝꯕ ꯉꯝꯗ ꯇꯨꯃꯤꯟ ꯅꯣꯛꯂꯒ ꯂꯩ ꯃꯅꯤꯁꯨ ꯃꯉꯣꯟꯗ ꯑꯃꯨꯛ ꯇꯥꯔꯛꯂꯅꯤ ꯈꯪꯕꯒꯤꯔ ꯋꯥꯗꯨ ꯊꯩꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦꯗ ꯆꯥꯛꯁꯤ ꯑꯃꯨꯛꯇ ꯆꯥꯈꯤꯁꯤ ꯍꯣꯔꯦꯟ ꯂꯣꯏꯔꯒ ꯁꯥꯟꯅꯔꯣꯅꯦ ꯅꯨꯄꯥ ꯑꯍꯨꯝꯗꯨꯒꯤ ꯃꯑꯣꯡꯗ ꯎꯕꯗ ꯃꯧ ꯑꯍꯨꯝꯗꯨꯗꯤ ꯅꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯃꯧ ꯑꯅꯤꯗꯨ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯑꯍꯣꯡꯕ ꯑꯑꯣꯟꯕ ꯀꯌꯥ ꯂꯥꯛꯂꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯨꯄꯥ ꯅꯨꯄꯤ ꯈꯥꯏꯗ ꯑꯃꯒꯤ ꯃꯇꯦꯡ ꯑꯃꯅ ꯄꯥꯡꯅꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ